JTU Manipur Chatthariba total shutdown na Tamenglong district Tasu Mahousagi Punshida Chaona Akaiba Pikhre Inpui Liangmai Rongmai amadi Jeme Gyapun Malup Joint Tribes Council Manipur na Chathakiba total shutdown na sinamara moiraga ngasi Tamenglong district headquarter leidiba Kaithel dukan lalonitik na chingpa sing thong londu na lepnaki lambi sorokta gari thongna khide lenga ki loisang singda mi kana bayamna name ki adubu district asigi school ayambada midterm ge exam chathabana thonglo na khide Chatthariba JTC Manipur ge total shutdown asi haukiba me 12 dagi kuki singna fazin kiba nagagi miyoi taru condition amata yaudana tekta kaidana thadorau makhoi ge leifam thidok piu makhoi bu tekta kaidana mayumda halakna basin biu haiduna chathakibani loinana Manipur lengak na Kangpopi district ge leilon Wi-Fi village kunja singam illegal kuki militant singi marakta leiriba mari asi thigat piu lengak na nagami Micham taruk adu thadok na buhona badagi mahutta refugee sing thadok pana hena lumna lobiganu hairakli